अहानबदा ngasi maruoiba pausing Sayi asigi sangai festival mamangda Myanmar amasung India lebak ani gi business summit ama Imphal da pangthoknaba thorang tawre Sayi tara manga helaba gari sing Sayi tara manga helaba gari sing thingjilagani haina Pollution Control Board Chairman Elrada Kishore High Craig Amadi Technopol District ki Mongjang Village da Go to Village Mission pangthoktabadagi miyoi kaya kanaba phangre Kurumjari ISTB pau miyeng tabiriba singutaram nokjari Hauzi mapungi pau Myanmar gi Yangon Khongsat ta leiriba Manipur gi paumishingna ngasi Yangon gi Marchant Street ta leiriba Embassy of India gi First Secretary Economic and Commerce Sweta Singha unaduna leibagani gi tongan ba davak singi matangda warishana kre Ek is policy gi Manipuri convener RK Sivasan Ramasung IPR gi director S Balkrishnan luchingduna unakiba aduda Ek is policy da maru oina Manipur ga Myanmar ga hen leinariba mari amasung state asiga Myanmar ga ahen ba cooperation pinabagi wafam kayamarum pukatuna kanake Sweta Singna India government ki maikaidagi Myanmar da handak sahigi Manipur ge sangai festival mangoinana leibak ani gi business summit ama Imphal da pangthokna naba khanare leibak ani gi gari sing satok changchin yananaba motor vehicle agreement amasu inanaba thorang tawre visa on arrival pinanaba gi wafam su kanna takshili haike with a little time gap so that we can promote Sangay and invite people to go to Manipur to attend this festival. So that is certainly something which is on the cards for the embassy along with the business event. That the border is now open for movement of people between the two countries. In fact, we had signed the agreement a couple of months ago when the External Affairs Minister was here in Myanmar, and this agreement was for land border crossing from India to Myanmar. So once we have motor vehicles agreement ready, then not only people but also vehicles would be allowed to cross border in between the two countries. But that is something still under negotiation. We'll try and see when it can be completed and signed between the two countries. But for the time being, we have some positive development. Yes. We have a good news on at least people being able to move from the border. Sahi tara mga helaba gari sing Manipur lenga ka tanaraba matungda thingdilagani haina Pollution Control Board ki Chairman Elrada Kishore High Craig ngasi Nupi Lal Complex mayada lambi da laktiba gari sing Manipur Pollution Control Board ki miyoi sing amadi Imphal West District Police ki kangbuna ka hena maiku thoklaba gari sing masa khangdokpagi thabak chachakre Rada Kishore makatana Imphal City manung da cheliba diesel auto ayambana thadorakliba maiku singasi haksang chokningai oire tha asigi tang amadagi Imphal City gi tongan ba mafam taretta gari dagi thadorakliba maiku gi chang nungsita yawba amotpagi chang amadi makhol ka hena hauba gari singdagi thorakpa noise pollution gi chang yengkre masida phanglakpa report ki matungina diesel auto sing chada humudradi maiku ka hena thokpa amadi miyoibagi haksang da sokan ba yaba akiba leire haiba chap saba khangba ngamle haike diesel auto se koi check tawre ngasi ahumlak subani gari sama gi manungda 70% sinaba yadre 70% sinaba yadaba gari singa se koina yenge makoi chahi tara manga gi mathakta laikraba haibadi magi life span do gari sing sigi punchi loiraba adubu gamena amadi ma masana close to the crabs on the bedegi some service to bedegi marwai bedi thokone masina completely 100% koi nuksit sida carbon monoxide ki haibadi dangerous koi carbon gi poset hole Imphal City da leriba any praja che sal promobang satan harol khudi mo honjal laga lere maram masina koi athok bada thingong dragedi masina achoba kudong thiba mai koi mayok nare Manipur Pollution Control Board ki Assistant Environment Engineer Jas Shankar Thoptromna gari gi maikhu da sulfur gi chang hengalakpana miyoi bagi haksang da su kudong thingai oibagi chang hengalakli haike container si ya phajana maintain taroktabadagi unburn fuel na throkodaba sulfur content wang lakpa sulfur content sina wang lakpa sina gari gi engine gi manung da burning tor manung da sulfur si air gi oxygen ko puchalaga oxide of sulfur oi thore oxide of sulfur si kayam danger hoge da air da yawa moisture ko puchanaga acidic form da lae acidic form da lakwaina akoina public na lambi lamhang da sabatam da mit thupa gumba karingba lai se ekoi acidic nature na
इरिटेशन थोलकपनी मसिना इनहेल तक सोर होन मतमदसु कोई लंग्स की मरीदा इरिटेशन थोकना चाथत पखोटबा थोपि चांगसाम वांगी टेक्नोपोल डिस्ट्रिक्ट की मनुंग चनबा आइस मोंगजांग विलेज ता गो टू विलेज की थौरम पांगथोक पिननबा कुलगी निंगथौ लेलेट हाउकिपना सरकार की पुंगनिंग चिंगसिलकले अखोगी मोरे पाउमी संजोइना कुलगी चीफ लेलेट हाउकिप का उनरुबदा खुल असिदा ऑल एज पेंशन विडो स्कीम अमदी डिसेबल सिंगी स्कीम न चिंगबा लेंगा की खुदोंग साब कया ngasi फाव फंगद्रे खुल असिगी लंबी थोंगी फिबम असुकी मटिक फत्तबना चतोक चसिंदा चावना खुदोंग सादब मायकनरे मरि लेनबा डिपार्टमेंट अमदी मणिपुर लेंगाकना अथुब मतमदा मियंग चंगदुना खुल असिबु सावकनबा होनाहनबियु मणिपुर सावकटपा हाइबसी तंपाकी लम खक्ता सावकलगा यारोय लेंगाकसिना चिंगतम थोंग मानना सावकनबा थबक कया पाइखले हाइरिबा अदु आइस मोंगजांग विलेज दसु मदुगी चप साबा ममी तहनबियु हाइना फोंदोरकले टू विलेज से पांथोक पीरबदे अखोई खुंदा लेरिबा वीडियो मयाम वीडियो की फैसिलिटी और एस पेंशन पम थोकपा अनुबा अनुबी सिंगी फैसिलिटी अदुगा डिसेबल ओइबा डिसेबिलिटी स्कीम गुम्बा सिगुम्बा फंगनी हाइबसे आशा थमी तामई सब डिविजनल हेडक्वार्टर दा नौना साबा आर टाले नुपी कैथेल अमसुंग एसबीआई तामई ब्रांच की ऑफिस एजुकेशन मिनिस्टर टीएस राधेश्याम संगाख्रे डिस्ट्रिक्ट एडमिनिस्ट्रेशन तमेंगलोंग सिंधुना पांगथोकिबा थौरम मदुदा मिदागी वाइस चेयरमैन ओ लुखोई तामई केंद्र की एमएलए अवांगबो न्यूमाइसु सरुकियाके तामई दा मॉडल स्कूल अमा साननबगी उरेप उयुंग मिनिस्टर तमखे मिनिस्टर राधेश्यामना बीजेपी न लुचिंगबा गवर्नमेंट असिना चिंग अमसुंग तमदा सावत थौरांगी थबक चपसाना पाइखतले चीफ मिनिस्टर का तानरगा लंबी अमसुंग टेलीकम्युनिकेशन दा अहेनबा मियंग थमननबा तानरगने मिनिस्टर ना तामई की डाइट सेंटर की फिबम यंगसिनबगा लोइनना ओजागी अवाटपा अमसुंग इंफ्रास्ट्रक्चर की फिबम साद्रिबा असि यंगसिनगनी हाइखे जुलाई कुलुमदोय खैरामल थौदोका मरी लेनना मणिपुर हाई कोर्ट चथरिबा डॉक्टर ए के जलजित की केसता संजित की अपोपी सीएस तरातुंबिना रेस्पोंडेंट ओइजगे हाइना कोर्ट थाकिबा वाकट की हियरिंग नसी सतकिद्रे डॉक्टर जलजित की उकिल लाक्तबदगी था असगी कुंतरुक्ता ओइना मतम लेख्रे तरातुंबी की काउंसिल मैहोबम राकेशना केस असगी मतंगदा पौमुसिंगदा ngarang डॉक्टर जलजित की माइकेदगी केस असिदा तरातुंबीबु रेस्पोंडेंट ओइबदा केस असि हेना सांगदहनगनी अमदि रेस्पोंडेंट ओइना यावबगी मरम चारोय हाइना कोर्ट ऑब्जेक्शन एप्लीकेशन थारकपगी मतुंगिना ngasi asi तरातुंबीगी माइकेदगिसु केस असिदा रेस्पोंडेंट ओइनबगी मरम कया थांगतकदबनी हाइके हाइबा केसुदो ngasimak khanaba simu hearing to khanaba haiba thorang da ready to ga lebini adubo village ke senior council do available oidre haidina maram oidina mathangi lebi ta tula amuna khanaba tai Indigenous Construction Workers of Manipur Haibasida Nomangi Oiba Awareness Program Ama Palace Compounder Leiba Lamyan Basanglen Pangthokre Labor Department ki Makhada Manipur Building and Other Construction Workers Welfare Federation as Sinduna Pangthoki Bathoramadu Manipur Human Rights Commission ki Acting Chairperson KS Mani Federation ki President S Nimai Chan Amadi Civil Society Organization Mahiri Loop Singh Amadi Intellectual Circle Dagi Lakpa Miyoi Kyana Sarukyake Federation ki Secretary Soibam Bermanina Manipur da leiriba mising asi sinmina ayamba oiri sinmi singna welfare board tagi kari kari kana baloboyai haibadu mayek sengna khangre board asina sinmi singi pifam thokpa pinana ba wakalabasu mari lainaba singna tabidre pumna magasi khangmina na ba ngasigi awareness program asi pangthokpani haike akoi imai ben maro pangsi bisina usi punna akoi family ente wakalonda khwadi integrity leina tribal ki muslim ki maite ki habu khatna masu shandaba Congress ki ne na BJP ki ne na taga Trinamool ki ne hawa pun dai taba yam ne uniform ta pe ko mashida akoi ya nungai na activity lena kun min nabi tandasu lokje ba ko na ngasi meeting se ko je ba din du wan to ngasi yuk saurakna pung mari muktaba duwaida Porompat Police Station gi manung chanba nongmaibung all chekonda leiba cosmetic ki item amadi chips chanana ba thamba godown amamai chakre गोडाउन अदु सिंगजमै चिंगा मथक्ता लेबा थोकचोम हेरो कोबा अमगी गोडाउन हाइरे मई सांगले हाइबा पाव फंगबदगी मणिपुर फेयर सर्विस की फेयर टेंडर सिंगना मफम अदुदा चंगशिनदुना मई कनबगी थबक चथके मई अदु करिदगी हौरकपनो हाइबा चपसाब खंगब ngamdre
Mai sak padu da charak na lupa lak yang khidagi humpurom phawbagi mal chang amangata thokre hari. RIMS की डेंटल कॉलेज की महिरोई सिंह ओइबा अनि सुबा ग्रेजुएशन डे सेलिब्रेशन ngase RIMS Jubilee Hall da pangthokre mahiroi nupa nupi punna nifu humdoi gi graduation ceremony aduda RIMS ki director in charge Professor A Santa, medical superintendent RIMS Professor CS Arun Kumar, dental college RIMS ki principal Professor Dr Pravin Reddy amadi Professor Dr Tina Basandrana athoiba mithunglen singona saruk yake Nauna dental surgeon oiraba mairoi sing adu wasak lobag loinana certificate sing su athoiba mithunglen na yentoke Tharonga mari leinana Professor Dr A Santana Nauna dental surgeon oiraba mairoi singda makoigi punsi ngasidagi anoba ama haurabane Dr ama oina society asida kari contribution tawgani haibadu ngasidagi khanba haurgadabani haina phungdopaga loinana Dr amadi patient singi marakta pamdaba thokdok sing marakta thokliba sing asi yariba makai thoktanaba patient singbu nungshina loinaba tamgadabani Dr ama oina mahaki profession adubu nungshirabadi Dr ama oina ba wasakpada yauriba wafam sing ngakna chatpa tamgadabani haike The patient and doctors happening is also the subject which you have chosen. You should love it. You should like it. As long as you love this subject, I think whenever any patient come in there, you will never mind it. Any patients coming in the night or in the wrong timing because you love that profession. So when you don't love your profession, then when patient come in the midnight, then you start angry. So one thing is that you should like it, your profession. By the time you must have loved it, and now you try to pursue it. That's the main thing of I wanted to emphasize on you. India ki kanglup naiba thoksil gi mayukta ngasi su khurai dagi pangai phawbagi maira paibi amadi local club singna khongjang sangshin ke UCM gi mieng makhada khurai tharoijam leirak khurai haikru makong kaithel hautel thangjam kunau community hall pangai yangdong kaithel dat ekai gi maira paibi singna wakan fam chatake furup ama themna ba hona bada atei furup ta sokataba wafam warishin purukpa yawu yaroi state amagi manung da state ama leibagi lengak miamna yaroi haina dabi tauke Khongjang aduda UCM gi secretary case athoba vice president KSS Somarendro secretary organization NG Deva secretary external affairs Rosni Kanta secretary district affairs K Visheshwar Nipko gi vice president KS Manihana Wangang K Manipur Legislative Assembly gi speaker YKM Sanna Hotel Classic Grande da overseas point hangdukre Toy Overseas Opportunity Services Private Limited na sinduna pangthokpa thoramaduda Bhavina Group ki chairman Dr Thangjam Davali Youth Affairs and Sports ki director Armstrong Pame amasung Manipur Chamber of Commerce and Industries ki president Dr Radhesham Susar Yake Manipur Architect Forum na sinduna September 13 dagi 13 fauba Material Architecture Design Expo ama lamboi khongnang khongda pangthokadawre Manipur Press Club ta pangthokpa paugi mifam amada forum gi general secretary Y Rajen na expo sida Manipur gi wangmadagi maming leiraba architect mayam amasu laktuna miyam ga wari watai tawbagi khudong saba fangani expo sida yum ama sabagi foundation dagi hauraga loisinba fawbagi material line fangani miyam na expo si mapung phan binaba appeal tawre Haukiba August Kulumdoida Senapati Tamenglong Amadi Churachanpur gi ADC Singi Thabak Thoram Singbu Yengsinanaba Government na Cabinet Subcommittee ama Semkiba Adu Yaningdaba Fongdoktuna All Tribal Rights Protection Forum Manipur na Chingi District Singda Tang Tara Maridagi Tara Taruk Fauba Kaukiba Ban Handokpagi Wafam Naite Hena Kansilagani Haina Forum Asigi President Joseph Rongmaina Fongdokre Ngasi Numidang Nagaram de Laiba Forum Asigi Office da ISTV News ka unabada Government na wari sanasi haiduna forum asigi vice president amadi secretary bu kauraga fazin kibasi yaning de ngasi numidang fawbagi manungda makoi ani bu condition yaugna thadoroktrabadi government na makhata na wari sanasi haidabasu sanararoi madugi mahuta khongjang hena kansilagani singi sahot thaurangi thabak sing amadi ADC gi thabak sing yengsnanaba hill area committee leina cabinet subcommittee ama semduna singi lamdam gi thabak thoram singda yengsingani haiba yaba ngamloi haina makhata ke the constitution the piri baduda mokoi hanjan akoi ge tribal rights infringe tauba violate tauba sibu kri maram gino adu orabina amasi se sarkar ga akoi ga wari sana se haro so yae adu nat tabida kri maram ge akoi ge
Vice President ai General Secretary se Fabra haibase akoi yam kanna masi sarkar gi thodukta akoi yam condemn tani aduna masi athuwa matamda ngasi nungdang thadok tragadi akoi gi talk su government jitna invite tora ko akoi talk tauroi and then akoi gi agitation so halloi aduna akoi makhata na adum tawjagani. Andhra Pradesh da laiba unit bite na puthokpa premium plotting fish feed konko amadi larvik Manipur gi farmer singi damak ngasi launch tawkre. ICM da pangthokpa launch tawbagi thoramadu da kumbi kendra gi MLA SB Rasu Sarukya ke Green Biotech Eco Solution Private Limited ki director Dr. Asem Sundarina nga yok palongmi singna nga gi machinjak ki awaba kaya thengnariba se hariba makhal gi nga machinjak asina khara makhai di kokhan bak ngamlagani haike. Thanga Kendra gi manung chanba Thanga Part 2 Gram Panchayat ki manung dalaiba imung humudra mangada ngase Kendra sigi MLA T Rovindro na Jingaban ani yentokre ngasi Thanga Tongbram da pangthokpa thoram aduda MLA T Rovindro na Kendra sida makata na Jinga yentokhigani amadi Kendra sigi Intervillage Road Sing Sanjin ba hauragani haike lambi si ayak na bo lepada igilo poi tara mai mga di loigre adubu hausik angon de lopoi nipa am liam lege ikuta aduna hek koi ngaram gi lambi su hek nong chubu loibaga ai lau yom men khangde ai yum yom men khangde tawaga da koi ngaram gi lambi su hek nong chubu loibaga si ko la sima tharani. Farm mechanization gi exposure to ama Gujarat ki Raskot laiba Saktiman plant ta chanana bangase Agriculture Minister V Hankhaliana Agriculture Scientist ama NETC Agribusiness ama Farmer Nipal ama di paumi ani yauna punami tarani thoi lam thakre lamfelda laiba Minister gi quarter dagi lam thabagi thoram aduda Minister V Hankhaliana lamdam asigi agriculture gi pothok hena puthokna ba khona bada matam gi anoba technology amasung modern techniques sing khangbu mathok tarak padagi mafam aduda lamdam asidagi khangalaba farmer sing chatuna gyal loksing na ba exposure to asi pangthokpani haike farm gi mechanized farm tawna exposure gi jamna kanaba torama oigene aina khanjari maramaduna asigi khongchatse phajana challaga el mangoloisunu haina flick up taunanaba tawjari. Vandhan scheme amasung minor forest product ki maximum support price oina sajinabaga mari leinana state level advocacy amasung publicity workshop ama sanjen thongda laiba forest head office ki conference hall da pangthokre Tribal Cooperative Marketing Development Federation of India Limited na sinduna pangthokkiba thoram aduda Chief Conservator of Forest ki angami Trifed ki Executive Director Sangita Mahendra amasung Regional Director Mukram Singh Susarukya ke ki angami na state government ka Trifed ka MOU in solusingani taratareta taunakibani masigi makhada umangda phangba pambi Nepal ahanba oina masak khangdoktuna approval gi damak thakre MOU asigi maru oiba pandam de umangda marang kaina phangba minor oiba pothok sing sajinaduna pothok puthok handuna sel thongi phibam phagat hanbani haike plants also which is available in wild, so we need to identify those plants which has more potential to bring out to the market and which also can definitely improve the socio-economic livelihood of the people. Ais Sokopau Benjamin Mate BJP Manipur Pradesh ki Vice President oina hakre Benjamin Mate ing solusingani tarani thoida Technopol Kendra da Trinamool Congress ki mirep oike loinana party sigi state Vice President oirame ing solusingani tarahumdoi da BJP da yauki loinana state Morcha ki Vice President oibaga loinana spokesperson oike hauzik ateno prem talokjari Enjoy the tastiest bread in town, manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Welcome to the launching of Haya and the announcement of the Royal International Innovation Award with Her Excellency, the Governor of Manipur as the chief guest. The Managing Director, Royal Apps, Inc. extends the heartiest welcome to all the dignitaries and the invitees. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live
an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaithing hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Medillion Ambulance Services Manipurna miyam gidamak hodokchare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da pukhatpa yumda discharge tawbagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tawbiyo amadi call tawbiyo. Medillion Ambulance People Ambulance Manipur ki modern fitness ki pioneer apun fitness center na sinjaba India da matangai makal ki competition Nipalak Super State Level Transformation Challenge 2018 Lakliba September ki tang ta tuk to first round December ki tang ta tuk to final round amadi December ki tang kulumdoi da mega event MSFTS pangtuk chergani sangdam na ba si thaung gi manung da masage rumba yamna henba madi yamna wat pamyo sing na masa masage normal weight thamduna chung firal chaba henba sangdana bani haksang phabana punamak ge henbani punamak na saruk yabiyo. Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu. August thagi GSTR 3B return file tawbagi aroiba numiti lakliba September gitang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu. Kanganjariba Department of Taxes Government of Manipur. Break matung na may mutaram nokchari. Makata pauda Khabam Lamkhai Chumrei Thong area da thokiba khana chenabagi thodok amada Manipur Human Rights Commission na thamlakliba wafam ase nakal ani gi wa tabiraga thabak lokhat pinaba Khabam Lamkhai Chumrei Thong maira paibi amadi glove na pungning sangshile. Manipur Press Club ta pangthokpa pau gi mifam amada Chumrei Thong nupi loki advisor Ivelaina Commission na nakal amagi oiba wa tamak taraga lokhalakpa case miyamna yabang amloi leikaina lokiba warep hongba leite hairi. Akoi sida yanaba haijadana khochadana tawdana sailamda chalaga moise dum amada khara hai tawdana leire moina hairubadugi matungina ngasai hoji khabar da haptore IS la lauthopire akoi emerana tawbiri se ado akoi gi wachu amtang noina tawrisi karino na tabiyo haiba sailani makisi tabiro taraga khabar da hapo IS la lauthopiro ba. Fisheries Department ta RR gi wangmada MCS officer na director oina lakhanba yaru haiduna All Manipur Government Fishery Employees Union amadi All Manipur Fish Farmer Association na lamfelda leba Fisheries Directorate ki complex da wakanifam chatakre wakanifam adu police na phamandana ba honake gate thalaga wakanifam phamnana ba honarakpadagi nakal ani ki marakta mungna ba thoke All Manipur Fish Farmers Association ki secretary angom tike na technical ki oiba nintina khang hairaba mioibu director ohenbiu haike line department lakshaba experience lereba koi gi magi live promotion lakpa director natana koi MCS lagadi ngami koi ga communication gap legani maram machine koi na atopa MCS lakpa de koi kai khunu jabagi wafam da thamjaraga aduna atopa da koi shifte tobi go mafam se thajin bektana ba koi pharma koi ga pa mani M2 gamasung MGO gi je sina 7 pay commission chana hanana ba changchilak liba khongjang saugatuna Mini Secretariat Complex da Bisnupur da leiba department kaya gi staff singna wakani from chatakre M2 gamasung MGO gi Bisnupur district branch ki president ke Ranjit na legang na taliba davi asigi matang da chap saba pakum ama phangriba fawa khongjang sangsingani haike
Employees singi khongjang ase Imphal East, West, Kakching, Thobal da su chathake. Imphal East District ki oina District Agriculture Office, Journal Education Office, Sub Deputy Collector Office, District Veterinary Office, Imphal East DC Office Complex ke Department sing Imphal West District ki oina DC Office Complex, SCRT Wet and Measure Department, Statistics Cooperative Transport Department, ZEO Zone 1 da employees sing na wakan from chathake. JSC General Secretary Weekend Daiton Jamna employees singi davi asiga mari lainana August tara amasung kuntrada Chief Secretary gi thak da wari sanakre adubu hauzik phawba afaba maikai amada sangshinana ba lenga ki thawong uraktabana khongjang makha tana sangshinana bagi phibam laktana ba lengak na thabak paikhat biu haike Chief Secretary akoigi Dr. Ngasa Suresh Babu gi magi chamber da अखोई नानी शुभ टेक्निक सेशन जे कोई वरी छाई अदो वरी छारबा मतुंगदा अदुगी मखा ताब जाम थुना मागी कनो से लाक रिएक्शन लाकदरा न खलम बने अदो अदुदती हुचु बुक लाक्ते अरुगा लाक्तबे मरम जु कुमाय तो बनो कुचु हाइबदि ngमद्रे अदुगा तबुदबु मणिपुर गवर्नमेंट की साइड तगी अखोइना अदुदि यानगरि पोछि चीफ सेक्रेटरी की लेवल यानगि जे चीफ सेक्रेटरी नि डिसाइड तबु ngमदब डिमांड मम यावबनिना मसी ऑनरेबल चीफ मिनिस्टर का तानरगा अथुबम तम लोइसनबा वारी से Yumda Yokpa Sasan Amadi Makoina Sandokan Balena Singi Maramda Nomagi Oiba Awareness Cum Interaction Program Ama Vets Farmer Limited Jalandhar Punjab na Sinduna Kaino Kaitel Community Hall the Pangtukre Thoramatuda Vets Farmer Limited ki General Manager Dr. Gautam Mukherjee Amadi Dharmadas na Resource Person Oina Wangangke Kaino Galaiba Sasan Sing Loiba Muyakana Sarukiyake Technopol District ki DC toina transfer tawagi thawong JC against the frequent transfer of Technopol District DC na kana yaning da phongdukre hauzik DC oiriba asi lakpat tha hum phabatri adubu government na nimit tarani asigi manungda transfer order anirak thokre niyam gi khudong sadaba si yenglaga hauzik DC oiriba mi asi chayol amagi manungda hanjin hangadabani natrabadi JC na akanba firep lorpa yai madugi afafata government na pugadabani hari Manipur State Commission for Women and Legal Literacy Club, Don Bosco College, Maranga Kusam Naduna, National Commission for Women Gi Makada Legal Awareness Thoram Ama, College Asita Pangtukre, Thoramadu Commission Gi Chairperson Dr. K. Sovita, College Asiki Principal Dr. Sebastian, Commission Gi Member Ranjita Golmai, Farida Sahasu Sargyake, RIMS Ki Professor Dr. R. K. Lenin, Advocate B. Supriyana, Resource Person OK. Lamla Higher Secondary School ki Oza Prakash ta siriba maral yaning di high school sigi mairoi singna khongjang sanction kre Oza Prakash School ki lairik laishu takpi bada thawai haksang yauba games and sports amadi school ki thoram singda lusing dunata laikiba ozane thokiba thawdoga si class 8 ki mairoi humphuni pan ki mamangda platform da solar system ki lesson demonstration tawbane mairoi singda thawai haksang yauna hona jariba oza amada maral sirakpa asi mairoi singna yaning di haike Oza ama lep ba hai se subject ama wat ni subject ama fail hoya da dum loye khoi gi aduna oza se school chi gi di chat na tho ni le dum na hen ni oza keno to boy bani na Sahi Kudingi Langban Thada Maitei Singi Oina Tofadrabat Nat ki Oiba Thoram Mapu Thoram Ipu Taret Uyan Saktin Naba Thoram Imphal East ki Manung Chanalaiba Waka Ayok Pakulda Laitai Nongdai Sinai Pungna Sinduna Pangtukre Thoramadu da CTL CIIL Ministry of Human Resource Development Department of Higher Education da Chief Resource Person Oiramba Dr. Thokchom Chandramani Laithau Pibarel Hizam Luang Lemba Amadi Taurem Mani Mitai Susaruk Yake Bisnupur District ki Manung Chanba Oina Municipal Council na konba mafam singda lairiba tongan bahiram singda mithoi mihelaba amadi leisem longi matamdagi hauna saruk yaduna laglaba amadi sana khonaba rajniti wala sing yauna leikidraba athaubi chamagi mafamda langbangi haikat lekat tamduna ikai kumnaba utpagi thoram ama oinam usak khangdabi public hall da ahanba oina langban haikat lekat tamba celebration committee na sinduna pangthukre Committee gi member o chawbana thoramasi miyam punna langbangi haikat lekat tambagi thoramasi pangthokpa yananaba sinbani haike Handak sahigi April thada Shiroi Festival nangnanaba ukrul da black top tawkiba lambi haujuk satpa yadre maralaiba sing chairak biu haina ukrul kaithelgi ahal oirba singi lob
Kazamlonggi General Secretary A Hongyana Phongdukre Kekru Party Leba Isamgi Office ta Pangthokpa Paugi Mifam Amada Wafamasi Phongdukhibani Paumuisinga Unaba Aduda Isamgi President Juimi Horamnasu Kazami Longna Ukrul District ta Hu Sijinaraga Nga Phaba Battery Sijinaba Satanba Amadi Lengaki Thoksil Thoramda Thigatpagi Khongjangda Isamna Sawatkani Haike A Hongyana Ukrul da Lambi Semlabasu Quality Control Tokdabana Sahi Phana Chatte Mafam Kayada Hu Sijinaraga Nga Phabana Ising Sengandabatana Natana Paktakna Nga Siba Yaure Mamal Yamlaba Uche Kaya Hatli Lengak Laitaba Mapupan Dabagi Mawongda Tabak Zataribasi Matam Sana Yangsin View Haike Paisa Piba Implementation Agency Nadi Shwaikraba Sorgana Fantataba Contractor Singna Tabak Shubudati Quality to maintain Shutu Toba City Lufol Sikram Hana Equity Torab Yagadra Hana Equi Sorgabushu across Tomni Nokosu Mitan Bango Kubu Nokogi Hong Kumna Nokogi Kutkumna Equi Nokobu Mitan Bangi Equi Singatanate Atoba Signasu Ashikumba Shikara Reno Toraga Equi Manipuri Evergreen Winadum Natural Manipur Wihanlashi National Nutrition Week Thoram Social Welfare Department of Sinduna Singmairongi Travel Research Institute of Pangthokre Thoram Aduda Social Welfare Director Jacinta Lazarus Community Food and Nutrition Extension Unit ke Officer in Charge Apurbada Susaryake Joint Director Sonia Oinamna Angangi Haksang Phana Lehanba Haibasida Mamana Mirolingai Dagi Laukadaba Thodang Singh Block Amadi District Ladiba Staff Singh Dabapung Phana Takpiduna Makoina Amuk Awareness Pinanaba Thoramasi Pangthokpani Haike Mahatma Gandhi National Rural Employment Guarantee Act ki makhada job card nauna renew tawbagi thoram ama Bora Yangbi Ward number 8 ki Wangu Sandangkhongda pangthokre Kumbi Municipal Council gi Ward number 8 gi Councillor Bobichan Luwangna District Malaria Officer Bisnupur gi Lamjing makhada Kankal Hidak lupthokpagi thoram ama Kumbi Tera Kha Maitei Sanglena pangthokre Ward asigi manungda leiba ising tungsinba Khongba Lupal Singdasu Kang Hidak kapthokhe ISTV Network ki service provider ama oiriba top cable fayegna konba haibong pokpida optical fiber kaktat lamba amasung enclosure toina thugaibana chingba toina sathariba si matungda tawdanaba top cable fayegna appeal tawrakle Kanglai inat yokhatpa loop nambol gi ni futaruk suba mapok komon nambol kaithel da leiba miyam gi sangle na pangthokre Thoramaduda BJP Manipur Pradesh ki Vice President T.S. Basanta Nambol Municipal Council ki Chairperson Chingakam Basanta SDO Nambol Bobo Chandam MO in charge CIC Nambol Dr. L. Kuber Susar Gyake Luki Laikidraba members in the Ikai Kumnabot Pagaloina Nambol area dagi Kangalaba Ahal Kuntrada Pension PK National Highway Chamasumna Ani Imphal More Lambi Pakthokna ba paikhalakliba thabagasi DC Thawalna Achal Mirai Naire Thawong asigi mayokta United Action Committee na Lilongdagi Wangjing Phawba September tang 13 amasung 15 da Thawal District Kauriba Banasi Praja Miyamna mapung phana saugat piu haina Committee ki President W Ipopisakna phongdorakle ngasi Lilongdagi Wangjing Phawbagi manungda leiriba maru oiba mioi kayana Saruk Yaduna Thawal Wang Matabada Pangthokiba Mifamda W Ipopisakna Makatana Haikibada Soroki Mayadagi Nakal Anida Fit Yankai Kaktamak Loksin View Haiba Wafamasi Tadabadagi Bangi Kongjangasi Satagadabani Haike Amaramda Kauriba Numit Ninigi Banasida Lilong Kendra Development and Demand Committee on National Highway Chamasubna Ani Expansion from Lilong to Waito Amadi Committee on Unnatural Alignment of Highway Expansion from Kalaikong to Usoi Popina Sumapung Phana Sawatkani Haidi Banasi Land Owners Association Lilong Bazar Thobal District na Susawatkani Haidi Mangjong na Tanduna Laklaba National Highway gi Mayai Nakal da Foot Yankai dagi Hena Lilong Thong amasung Masjid Lamkai Phawba sida Lawidanaba Square feet amada lupa lising manga pibinaba natraga direct purchase oiragana mangjongna lam lobagi chana kanglon adu pata pairiba singa phaminaraga yanaraba matungda standing order ama thoktuna mayek sengna pangadabani miyam interest da thabak tokdaba DC kudakta transfer togadabani hairi Tamenglong District Higher Education gi Singnaba Singh Haibasida Symposium ama Tamenglong College da pangthokre Thoramadu da History Department ki Associate Professor Dr. K
Mairen Mai Political Science ki Assistant Professor NG Tauthang Economics Department ki Thomas Kamai Education Department ki N Rose Gonmaina Resource Person oina wangang ke ADC Sandal na Sinduna Tribal Foot Mela ama Jafo da leiba Indoor Stadium da pangthokre Mela adu da punna stall kulum doilom hangduna athong bachinjak amadi organic oiba ensang napi yon ke Mairoi Singi Sport Painting Competition amasu pangthoke hogdopagi thoramda ADC Chandal Dr. H. Nglen Khomba SP Sandal Angam Romance Kamai ADC Chandal gi CEO D July Anal su saruk yake GP Women's College Science Stream gi introducing amaga chamapal humudra mathoidagi introducing amaga chamapal humudra mari phawbagi First best na mangarak suba Guru Puja Thoram Ukrul da leiba soso saijagi yumda ngasi pangthokre introducing amaga chamapal humudra mathoidagi humudra mari phawba GP Women's College da botany gi oza oiramba Ais Nandiram Sharmana lekidabada thoram aduna awaba phungdokhe HIV gi saglon mingthonba L Chitrana iba drama amasu phongke Guru Puja sigi convener L Chitrana Sahi kudingi pangthokpa thoram asina oza singbu ikai khumnaba utpaka loinana matam aduda lairik taminakiba makoi masel gi marakta nungsinabagi mari chechinba ngami haike August kuntra da Thailand da pangthokiba Indo Thailand Dalit Saita Conference da mana phangnakraba Manipur gi miyoi sing langjing asoba awang leikai hall da taramna okre Kangla Acupressure Alternative Therapy Treatment Research and Training Center na senduna pangthokiba thoram aduda MP Dr. T Mania Center Sig Advisor K Mani All Manipur Dalit Saita Academy gi President TM Rajan Ayang basu saruk yake Kada Kairau Lairen Bileka Unit Hangrupaga Luinana Elangum Ongbi Me Malaymabu President Mutum Ongbi Dano Bibu Secretary Oina Haukre Kada Irilbung Kalikagi Unit Su Hangrupaga Luinana Kamnam Ongbi Subadanibu President Maibam Ongbi Tazaman Bibu Secretary General Haukre Hiang Tangi Nong Putokadaba Sumang Lila Nganu Tangongi Kongzi Yaifa Tongni Thoram Hiang Tang the Labour Party Sigi Office the Pangtokre Lila Si Kiran Mitagini Lamda Masigi Saknai Raba Environmentalist Oibatan Natana Science Teachers Forum Manipur gi President Su Oiramba Dr. Hanjabam Nandiram Sarmana Ngarang Lekidabada Gem College of Science ki Environment Department Science Teachers Forum Manipur na minute ani 2 minute leptuna awa phongdokre Magna Tauramba Thabak Thoram Singbu Singthabaga Luinana Mag Lekidaba si Lamda Masigi Chawna Mangjab Amani Haina Science Teachers Forum Manipur gi Publicity Secretary M Shamkeshona Thador Pocherol Amana Khangalakle How's the Sanabagi Pau Loviasi? Nasi Sanabagi Pau da Jiri Kang. Jiri Bangi Babu Parada Laiba Lamlel Community Hall Kang Sangda Satariba. Kunmatoi Suba and Padma Devi Memorial Men's Kang Tournament King Asisana Kiba Matsta Mahadeva Ningthembamna SAYCA Sorok Ating Bibu Panzel Taranipal Taramatoi the Mighty Pikre Hayeng LEC Babupara Amasung Ichel Club Dibong Sanagani Jiribam Higher Secondary School Playground Satariba Taramani Suba District Level Sub Junior Boys Football Tournament 4 and Haricharan Trophy King Asisana Kiba Matsta PSG Lungre Jangna Makamlung FC bu goal Taramato Shuna the Mighty Pikre. Hayeng JYC Zairol Popi Amadi CYFC Labo Kargas Hanagari. Sri Lanka gi Candida September Kunmat Hudaki Pangtokadoriba South Asian Jitkunedo Championship da Sarugiana Naba Manipur gi Sanare Ani Junior gi Samananda Laishram Senior Men gi Kongban Tabam Ocean Khalakle. Championship Asigi Chief Judge Oina International Judge Dr. Moirangtem Ibom Sasu Hablatli Hairi. Huyel Lalong Thang Thai Association Manipur ki Makhada Jiribam District Thang Thai Association Sinduna October ki taram duita ki taramanga Fauba Mapan Suba State Thang Thai Championship Jiribam gi Vidyanagar da Laiba Multipurpose Sports Complex ta pangthok lagani Championship asigi manung channa khulai yaudana phunaba Sarit Sarat Minthonba thoram amasu utkani Kanglai Indigenous Martial Arts and Cultural Society na leptana pangthoktuna lakpa Thang Ta Refresher Training Course September kulungdui numit 10 chupna pangthok lagani course asida tongan ba school singda Thang Ta gi sintakpa oina leiriba sing amade tungda school singda sintakpa oina satkadaba singna sungsoi soidana yawarnaba society asina khangale makhatana sanabagi pau boyaning thokjamdagi fangbigani
Manipur Police Sports Club na nupa amadi nupi gi nipunitoi suba Senior State Level Handball Tournament ki champion oikre. Manipur Handball Association gi miyang makhada tha sigi tang nipal lagi nupa gi team manga amadi nupi gi team mari punna team mapal na saruk yaduna YLK ground Singaren Tezpur da sathariba tournament asigi ngasi sanaki ba nupa masagi aroiba match ta Manipur Police Sports Club na PC top khongnang makhongbu gol kunmari taramathoi da maithiba piduna champion oikibani. Nipi masagi sanaki ba match tasu Manipur Police Sports Club na Citizen Club bu gol kontramri taranipal da maithiba piduna champion oikre. Tournament asigi champion amadi runners up takiba team singda trophy sing piduna pungning thawatki. Unit Tarataruki Nupa Mati Nupi Archer Manipur Taramathoi Saruk Yaduna Ngasi Dagi Kumalampak Sports Complex Ki Archery Grounda Manipur Archery Association Sinduna Nupa Mati Nupigi Indian Round Recap Compound Gi Kuntra Super State Archery Championship Haukre Ngasi Aubunumiki Pangtokiba Meter Yanke Nupigi Indian Ronda ARAC Kaitel Mambigi Kumari Sapna Singhana scored Sahun Kunithoi Pangduna Ahanba Manipur Police Sports Club Ki M Arunana scored Sahum Taratruk Pangduna Ni Subamari CICA Thongjugi O Naubina scored Sahum Trahomdoi Pangduna Ahum Su Position Taki Category Asigi Nupagi Pangtokibadasu ARAC Kaitel Mambigi CIC Johnson scored Sahum Kuntra Pangduna Ahanba Unit Asigi Zokoto Demona scored Sahum Kumapal Pangduna Ni Suba Unit Asigi Insak Sinate na scored Sahum Kunipal Pangduna Ahum Su Position Taki Meter Kuntragi Senior Women's Ki Indian Round Gi Pangtokibada YAC High School Gi P Soniana scored Sahum Kuntrom Doi Pangduna Ahanba BCAC Thawal Khetri Lekai Gi W Malesuri na scored Sahum Kunmathoi Pangduna Ni Suba ARAC Kaitel Mambigi Kumari Sapnana scored Sahum Kunmathoi Pangduna Ahum Su Position Taki Category Asigi Nupagi Pangtokibada CICA Thongjugi TIC Lamngan Bana scored Sahum Kuntramari Pangduna Ahanba ARAC Kaitel Mambigi Zokoto Demona scored Sahum Kuntrom Doi Pangduna Ni Subamadi Unit Asigi CIC Johnson na score Sahum Kuntramathoi Pangduna Ahum Su Position Taki Tha sigi tang taranipal dagi mathang thagi October tang ama phauba Orissa gi katakta pangthokadoriba kunmari suba Senior Women's National Football Championship saruk yagadaba Manipur team gi official amadi sanari singi uniform sing yentopaki thoram Khuman Lampak Artificial Turf Ground da pangthokre thoram masida All Manipur Football Association gi President S Sanatomba General Secretary in charge L Jyoti Moiroisu saruk yaki M Ratan Kumar K SS Ibobi amadi TIC Khunjang Ambina Manipur team gi coach manager amadi official oina saruk yagani Sahi sigi October thagi tang manga dagi taret phauba Maharashtra gi Pune da pangthokadoriba Asian Bodybuilding and Physique Sports Championship ta India gi mahut sinduna saruk yagadoriba United Gym Manipur Naurem Thongi Saphaba L Neta da gym asigi maikai dagi yaipa mangol piduna seloina lupa lising humpu mateng pangkhre pangthokiba thoram masida gym asigi President TIC Alex amadi head coach Ice Dhruva amadi bodybuilder singsu saruk yakhi Tha sigi tang tara manga amadi tara tokta Bihar gi Patna da pangthokadoriba Kuntra Suba East Zone Junior Athletics Championship ta saruk yagadaba Manipur team gi official amadi athlete sing ngasi tongan ba age group ki nupa amadi nupi athlete jangkhinipal amadi official ani ngasi Bihar gi damang Imphal thadokre O pari amadi Gopesona Manipur team gi coach amadi assistant coach oina saruk yagani Tare Suba Mangsa Tabam Iboyama Amadi Puinabati Memorial Mixed Likam No Out Kendra West Kang Tournament ki ngasi sana ki ba match ta Wangoi Kendra Kangkhutna ya school Kendra Kangkhut pumaiti bapikre Manipur Kang Association gi miang makhada singjamai Kangkhut singa mathakna sinduna tha sigi tang mapal dagi Kangkhut taramari na grumbari thongna khaidoktuna mamang thagi tang kuntaruk dagi Kangkhut taramari na grumbari thongna khaidoktuna singjamai Kangchangda sathariba tournament asigi ngasi sana ki ba match ta Wangoi Kendra Kangkhutna ya school Kendra Kangkhut pupanjal taratare tarani thoida maiti bapikibani hayeng Kangchang asida Wainam Kendra Kangkhut amadi Thongju Kendra Kangkhut ka sanagani Tha sigi tang taramari digi taratruk phauba
Mongolia ki Ulaanbaatar da pangthokadoriba ahanba Asia Cup Aerobic Gymnastics Championship ta India ki mahut sinduna saruk yagadoriba Manipur ki aerobic gymnast ahum Ariha Pangabam Seneha Irengbam TS Mayabati amadi coach Yumnam Ranjan ngasi Khumalampak Sports Complex tagi UD Person Sports ki director Armstrong Pamena yaipamangon piduna lamthakre. Social Youth Club and the Lion FC Fans Club Irom Maizrong na sinduna mamang thagi tang kunma paldagi tim kuntrani thoina group nipal thokna khairokuna SYC football ground sathariba sahi tramri makagi ahanba state 11 6 men asset football championship ki ngasi sanakiba ahanba match ta YOC Wahing Khumanna Lai FC Wahing Khuman bugol taruk sinoda ani shuba match ki sanakibada FC Larinjamna WYC yumnam khuno bugol mari amada amadi ahum shuba match ki sanakibada SYC Irom Maizrauna WYC Hyang Thangpu Gol Mari Sinoda Maitiba Pikre Ahanba led W Nipamasa Singh Memorial Kendra Wise Likam Knockout Open Kang Tournament ki ngasi sanakiba league round gi aroiba match ta Konthokjam Kendra Kangkhutna Nambol Kendra Kangkhutpu Maitiba Pikre Kangkhut tarong doina grumari thokna khairokuna mamang thagi tang kuni thoidagi Wangoi Longjam Lekai Community Hall da sathariba tournament asigi ngasi sanakiba aroiba league round match ta Konthokjam Kendra Kangkhutna Nambol Kendra Kangkhutpu Panjal Mapal Nipal da Maitiba Pikre tournament asigi ahanba quarter final match tha asigi tang taramari da Yaiskun Kendra Kangkhut amadi Wangoi Kendra Kangkhut ka sanagani Thagachari Makatawa Pauda ngasi nomugi oiba ingasagi pau. Environment Director teki pangkiba ngasi goikiba ingas hama di nojugi pauda khoidiki sakiba Celsius degree kuntramari dasmik tarani thoi khoidiki ingba Celsius degree taramanga dasmik nipal Nuksit ya wising menit gisang maximum dasada marpu taratret dasmik yang kai manga minimum dasada kuntaret dasmik taratruk waiki ngasigi nong sugi bagisang sino dasmik humpu taratruk millimeter ni Haujare beda maroi bapau amukhana Saya sige Sangai Festival mamangda Myanmar amasung India leibak anigi Business Summit ama Imphal da pangthokna bathorang tore. Sai tara manga helaba gari sing thingdilagani haina Pollution Control Board Chairman El Radak Shona haikre. Amadi Tengnopal District ki Mongjang Village da Go to Village Mission pangthokta badagi miyoi kaya kanaba phungre. Nasi guna dia stepena pizza pau matang solution jare meng tabiri basing bom kahana kurum jare.